Johnny hojikta kya lai man ngasai tawribsingdu mondrangni khalubada adubu amksu kine Henry da yinglei aduga ai ngamoi ko lakpa nang dum chacho ai lehoge James na itom dai nungai rui aduini ngakse mi nuskeno Johnny na ai su ngamoi ko ai na haidi ai sa nungai theba aduini James na hoi fare babu kaiga chalage chak isingdu chana valoiraga makoi chena vatawna rei adubu Johnny magi mitta ukiwa wakhalna sagatkiwa saktamdu adumak mamita urga lei sida natna ma tasengna thoklavoi phibamda khankhre maram asina ma lehoge Henry khoi moi chichakini khanlibani mina chenawa loisilakpa tanjaduda ma famungda fallauna chongkhalaga tumba sarga lei James na Johnny ang lehoge hairo lakpuna di fanida ekhoi puna dum chatsiwa nang kidido aisu khangi puna chatpadi fani Johnny na yare waja somda ai ni sanu ai tisidi nang na khangunate ai tum horoge James na hoi fare fajan leram ko mako hek thokiwaga Johnny du phuk hogulei as wai di khar sangida Henry haiwa sado chalamani ne hojiktia abu kim nak chalaga kinam tangge ai sumoi ki Power Ranger ge dumaina ga power paiba yadu jala aina paidadi tawdu myamse mitte ure Johnny du phamungdagi hogalaga mitku gi manak lai abo tabro koutuna changlakpani kangkhandu haidoga yinglui adubu mitkhudi leramdre Johnny thoina khanjilude isai ngangangdana lai apikpa angang pangi haina laknabi kanu chop asi sakna lakpani adubu mamang thongda Henry na yam chena thongdu lonsilai adu ufda Johnny mohit mana lauthoga ngakpoi kaiboi khangboi tawdana nang Henry mamitu khan yinglei aduga sumsum changsilai kaidoro makha Johnny yam kijana kashunatida sumnida Henry na o asumlayamna Johnny du khumde taha mitkhubu korei abok tabro kai lege kumlaktabdaki Johnny du thongdu hangena tawfda Henry na kaidno Johnny masadu thak nikna kaino ne abok yingluge abok tu ada James hoiga chat makhata trungai Johnny na pabugi manaktane pabusu ar chatkibne Johnny pakhlai aigi nimit suredana ngasi Henry na ngamka ta dakai Johnny thongdu fat hangdoi aduga James khoina chatkibadu tanagi haina chenchatlai adubu mamna mambane sukpane makol mawa mayamduga kidana Johnny amu hotana chensilei echitpangamroi sidi kamai tawni amuk yumda changlai adubu mana imungda Henry leibududa ma changba ngamdre maramdi Henry na kari torakpa masikhana mangolduda phamaga lei laptakna fattava laitin kharasu lakli thonga lomdagi yinglei tamna phanga leitre hujikanse tawrse midagi budna masingyamdana Johnny na phambadu ufda lady adana pama phamaga sida oina hekta tamrase hekta hawdage amanasu yam harauna ngasi dauti ai tamna phamam leire Johnny dikivna masadu mamitu chafu mulau thoga Henry thorak prahaina yengdan leiri Henry do karigumba ma imung do otna thiri kadai tham khazaroni ngarangido sidna tro pabna luthokibudo sum thirakpada tombigi mon makhada thupaga tamlipadu urei leire tombina laiku sangbi savda setpa dress tuni man thiridu adu selaka chakhumda mu prap changlaga maitan sin hekta payekti yekraloreda sibu kidoge yeksin baga tawe aduga mingselda mu yengba changlai imai kainu side makar mansin krene sakside ki ibudi laidna mu noktoi jala Johnny du makut ani du kanan lonaraga laipaksona soli kring swaha iswari bungo James ko amta lagan biu kaidoge amuktadi lagan biu
ꯃꯃꯥꯡꯗꯁꯨ ꯂꯨꯝꯃꯒ ꯕꯨꯠꯁꯤꯡꯗꯨꯅ ꯀꯩꯅꯣ ꯃꯥꯟ ꯇꯧꯔꯤꯁꯤꯕꯣ ꯅꯪ ꯑꯝꯇ ꯀꯞꯄꯛꯑꯣ ꯌꯥꯝ ꯀꯟꯅ ꯅꯠꯇꯕꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄ ꯍꯧꯔꯛꯏ ꯖꯣꯅꯤ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯜꯂꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯏꯅꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯨꯅꯣ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯦ ꯕꯨꯠꯁꯤꯡꯗꯨꯅ ꯆꯪꯁꯤꯜꯂꯧ ꯇꯟꯖꯥꯗꯨꯃꯛꯇꯗꯅꯤ ꯍꯦꯟꯔꯤꯗꯨ ꯂꯨꯝꯃꯒ ꯊꯣꯔꯛꯏ ꯍꯦꯟꯔꯤ ꯐꯤꯕꯝ ꯃꯁꯛꯇꯨ ꯎꯕꯗ ꯕꯨꯠꯁꯤꯡꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯤꯕꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤ ꯏꯃꯥ ꯀꯔꯤ ꯕꯨꯠ ꯃꯈꯜꯅꯣ ꯆꯦꯜꯂꯣ ꯖꯣꯅꯤꯗꯨ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯇꯨꯡꯗ ꯌꯥꯝ ꯇꯞꯅ ꯌꯦꯡꯂꯛꯏ ꯇꯝꯊꯤꯔꯕ ꯖꯣꯅꯤꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯖꯣꯅꯤ ꯇꯤꯈꯠꯇꯅ ꯂꯥꯎꯔꯝꯂꯒ ꯈꯞ ꯈꯞ ꯆꯣꯡꯂꯒ ꯀꯣꯡꯒꯣꯜ ꯀꯥꯔꯒ ꯂꯩꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯍꯦꯟꯔꯤꯁꯨ ꯄꯥꯈꯠꯅ ꯖꯣꯅꯤ ꯃꯤꯠ ꯑꯝꯇ ꯄꯥꯡꯉꯨꯁꯦ ꯑꯩꯅꯤ ꯀꯤꯒꯅꯨ ꯑꯩꯅꯤ ꯍꯥꯏꯕ ꯅꯪ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯖꯣꯅꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕꯗꯨꯗ ꯍꯦꯟꯔꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯀꯔꯤ ꯅꯨꯡꯒꯤ ꯁꯥꯔꯨꯕꯅꯣꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯇꯣꯔꯣꯒ ꯇꯣꯡꯁꯥꯡꯒ ꯃꯌꯥꯝꯗꯨꯅ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯑꯃꯨꯛ ꯃꯈꯣꯡꯒ ꯍꯥꯝꯊꯔꯒ ꯂꯩꯈ꯭ꯔꯖꯥꯠꯂꯥ ꯏꯁꯤꯡ ꯊꯥꯗꯅ ꯀꯩꯗꯧꯗꯅ ꯀꯟꯅ ꯂꯥꯛꯅꯩ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯂꯥꯛꯑꯝꯗꯦ ꯃꯐꯝ ꯑꯗꯨꯁꯨ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯃꯐꯝꯁꯨ ꯑꯣꯏꯕꯒ ꯑꯀꯤ ꯑꯈꯪꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ ꯁꯥꯍꯨꯝ ꯁꯟ ꯀꯌా ꯑꯗꯨꯅ ꯍꯦꯟꯔꯤ ꯀꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯅꯤ ꯖꯦꯝꯁ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯤꯠꯈꯨ ꯑꯍꯨꯝꯗꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯒꯝ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯌꯧꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯍꯦꯟꯔꯤꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯖꯦꯝꯁ ꯈꯣꯏ ꯄꯥꯈꯠꯇ ꯌꯦꯡꯂꯛꯏ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨꯅ ꯀꯣꯔꯣꯛ ꯑꯣꯠꯂꯤ ꯑꯗꯨꯕꯨ ꯅꯪꯍꯧꯗꯦ ꯇꯣꯝꯕꯤꯅ ꯃꯥꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯪꯍꯥꯏꯗꯨꯅ ꯍꯥꯏꯊꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯦꯟꯔꯤꯅ ꯌꯥꯝ ꯍꯩꯅ ꯂꯩꯊꯣꯛꯏ ꯋꯥ ꯍꯥꯏꯕꯒ ꯅꯪꯗꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯍꯦꯟꯔꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯨꯅ ꯆꯣꯡꯊꯣꯛꯑꯒ ꯆꯦꯜꯂꯤ ꯃꯅꯤꯡꯂꯣꯝꯗ ꯃꯤꯠꯈꯨꯅ ꯂꯥꯏꯃꯨꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂ ꯃꯁꯤꯕꯨ ꯃꯥꯡꯒꯣꯜꯗꯒ ꯀꯥꯔꯝꯃꯤꯅꯦ ꯑꯣ ꯂꯣꯏꯕ ꯇꯥꯔꯦꯗꯅ ꯏꯃꯥ ꯄ꯭ꯔꯤꯊꯤꯕꯤ ꯖꯦꯝꯁꯅ ꯍꯧꯖꯤꯛꯀꯤꯗꯣ ꯂꯥꯏꯃꯨꯗꯨ ꯑꯣꯏꯔꯗꯤ ꯍꯦꯟꯔꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤꯌꯦ ꯑꯕꯣ ꯂꯥꯏꯃꯨꯗꯨꯅ ꯑꯩꯈꯣꯏ ꯍꯦꯟꯔꯤ ꯁꯥꯔꯒ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤꯌꯦ ꯖꯣꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤꯗꯨ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯥꯏ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯊꯥꯔꯒ ꯀꯌꯥ ꯑꯃ ꯇꯧꯏ ꯁꯣꯝꯗꯅ ꯍꯦꯟꯔꯤ ꯊꯥꯡꯗꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯈꯩ ꯄꯨꯛꯆꯦꯟꯅ ꯆꯦꯜꯂꯛꯏ ꯁꯝꯅ ꯍꯜꯂꯛꯏꯗ ꯑꯩꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯔꯦ ꯏꯁꯣꯔ ꯅꯆꯥꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩ ꯇꯁꯦꯡꯅ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯩ ꯀꯔꯝꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ तसेंना हिंगनिंद्रे ऐसे मिनिमी ऐबु मी नत्तबगुम खनबसिदि थमोइसे पोप याद्रे सोमदना जोनी दु ग्यान तमना तमना लामी मसादु अरब अखंगना ऐसिरे एकनबियो जेम्स न मसादु नोमनोमदना हुदोई निपा निपा कदरविसे एखु मैम लेसिदि अबु को मैम लेरिए जोनी दु कबलाई हौजिक हेनरी दो जेम्स ना ऐसु खंगी हौजिक जोनी ना वखल सेरानना पुरगा हाइरामी माना इबु हात के तौबने अदुबु नकोइना मनुंग मतम चाना लाकुदगी ऐगी थवाइसे हिंगौबने जेम्स ना मसी उपाय लेदो मांदे एखोइन हात्रबदि मिटको मथवाइ वाना मागी चकथाकनी एखोइन नुतिगी चिंगदोन पीबा चलिदो ngarang thahौदबदा अमुक लाआमे मागी साहुम फंगे जोनीना हेनरी ने कइनो जेम्स ना हौजुक माबु थिरगा हात ताबने मिटखुना नति नति थोइबा मागी मतिक मयाय यामना कनबनी फटबमक नति फरबदी मामुक फब लेरोय फत्रदी मंगोंदगी हेना तमथिबा अम लेरोय नखोइना फजन लोइनरगा निंथीना बोर निरगा पुमनमक थुंगनिये मिटखुना लाइमु अदुगे वारी कया अमा लिरमी अदु तावदा जेम्स अमदि जोनी लाइमु अदुबु फन किरबसु अमुक्तंगदि थेंगनबा हाइबसिगी वखल पोगलामी मिटखुना कीगनो मतम पुमनमकता अकीबा हाइबा पोचक असिनने नसाना नसाबु हातुइसे फटबा बुट ब्रेड अमना नोइबु हाटपा ngamdau natiye नसाना नसाबु थाजब थमो जोनीना ऐदि इसाना इसाबु थाजरे हौजुकि ऐ कनामत किद्रे मिटखुना फरिसे इसु सिंसु वारमनी तुमनब तौरो ऐगा नंग पाबगा लाई मचा अमतंग खुरुमनब तौगे जेम्स का जोनी का अनीदु इमुंग संगलई अदुगा फमुंग तुमी
ꯂꯣꯡꯅ ꯍꯤꯞꯄꯒ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯒ ꯂꯩꯔꯤ꯫ ꯍꯦꯟꯔꯤ ꯂꯩꯇꯦ ꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯤꯄꯥꯏꯕ ꯑꯃꯠꯇ ꯄꯣꯛꯄ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯃꯛ꯫ ꯖꯣꯅꯤꯅ "ꯏꯄꯥ ꯇꯥꯕ꯭ꯔꯣ?" "ꯇꯥꯏ, ꯍꯥꯏꯔꯛꯑꯣ." "ꯂꯩꯃꯨꯁꯤꯕꯨ ꯀꯌꯥꯃꯨꯛ ꯁꯥꯊꯤꯕꯖꯥꯠꯅꯣ?" "ꯑꯩꯁꯨ ꯈꯪꯗꯦꯅꯦ꯫ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯊꯥꯏꯅ ꯋꯥꯔꯤ ꯂꯤꯕꯗꯗꯤ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯌꯥꯝꯅ ꯐꯩ꯫ ꯑꯗ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯁꯥꯟꯅꯕꯤꯕꯗꯒꯤ ꯁꯥꯊꯤꯔꯛꯑꯒ ꯐꯠꯂꯛꯇꯕꯅꯤ ꯍꯥꯏ꯫ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯃꯕꯦꯟꯕꯣꯛꯇꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯆꯤꯡꯗꯣꯜꯗꯅꯦ ꯐꯥꯔꯒ ꯊꯝꯃꯒ ꯃꯆꯥꯛ ꯊꯥꯛꯇꯅ ꯊꯝꯂꯛꯄꯅꯤ ꯍꯥꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯛꯏꯁꯤꯅꯤ." ꯖꯣꯅꯤꯅ "ꯑꯦ, ꯑꯗꯨꯗꯤ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯅꯪꯅ ꯃꯍꯨꯠ ꯁꯤꯜꯍꯧꯗꯣꯔꯤꯅꯦ꯫ ꯑꯗꯣ ꯅꯪꯕꯨ ꯃꯥ ꯎꯗ꯭ꯔꯣ? ꯅꯪꯅ ꯃꯆꯥꯛ ꯊꯥꯕ ꯆꯪꯕꯗꯒ?" "ꯎꯗꯦ, ꯀꯥꯏꯗꯩ ꯎꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯑꯩꯈꯣই ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯀꯣꯟꯅ ꯊꯣꯔꯛꯄꯅꯤ꯫ ꯑꯩꯅ ꯈꯟꯕꯗꯤ ꯀꯩꯝꯇ ꯑꯩꯈꯣꯏꯗ ꯇꯧꯗꯧ ꯃꯥꯟꯗꯦꯅꯦ." ꯖꯣꯅꯤꯗꯨ ꯑꯃꯨꯛ ꯋꯥꯈꯜ ꯑꯃ ꯄꯨꯁꯤꯜꯂꯛꯏ꯫ ꯍꯦꯟꯔꯤ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯣ? ꯖꯦꯝꯁꯅ "ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯁꯨ꯫ ꯏꯕꯥꯅꯤ ꯆꯠꯂꯒ ꯎꯅꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯦ, ꯑꯗꯨꯒ ꯑꯄꯥꯝꯕ ꯕꯣꯔ ꯅꯤꯍꯧꯁꯦ." ꯖꯦꯝꯁꯅ "ꯀꯥꯏꯗꯩꯅꯣ, ꯌꯥꯔꯣꯏ, ꯑꯃꯨꯛ ꯐꯠꯇꯅꯨꯡꯗ ꯊꯣꯛꯇꯅ." "ꯀꯩꯝ ꯇꯧꯔꯣꯏ, ꯆꯠꯁꯦꯕ." ꯖꯣꯅꯤꯅ ꯀꯟꯅ ꯉꯥꯡꯃꯟꯕꯗꯒꯤ ꯖꯦꯝꯁꯁꯨ ꯌꯥꯔꯛꯑꯝꯃꯤ꯫ ꯑꯅꯤꯗꯨ ꯂꯣꯟꯅ ꯃꯕꯣꯛꯈꯣꯏ ꯃꯄꯥꯈꯣꯏ ꯎꯗ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯊꯣꯔꯛꯏ꯫ ꯁꯣꯝꯗꯅ ꯍꯦꯟꯔꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯗꯨꯅ ꯀꯞꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯥ, ꯃꯥꯒꯤ ꯍꯤꯡꯐꯝ ꯃꯐꯝꯁꯤꯗ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ "ꯐꯠꯇꯦ, ꯏꯁꯣꯔꯅ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯕꯨ ꯁꯤꯔꯁꯨ ꯑꯗꯨꯃꯛ ꯁꯤꯍꯟꯕꯤꯔꯝꯗꯕꯩ ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯊꯥꯔꯛꯑꯒ ꯍꯤꯡꯅ ꯍꯤꯡꯅ ꯑꯩꯕꯨ ꯃꯩꯊꯛꯇ ꯉꯧꯕꯒꯨꯝ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯕ ꯃꯐꯝꯁꯦ ꯏꯐꯝꯗ ꯊꯣꯛꯍꯜꯂꯤꯕꯅꯣ?" ꯕꯨꯠ ꯃꯆꯥꯒ ꯖꯣꯅꯤꯒꯗꯨ ꯎ ꯃꯊꯛꯇ ꯇꯣꯡꯂꯒ ꯂꯩꯔꯝꯕꯗꯒꯤ ꯕꯨꯠ ꯃꯆꯥꯅ "ꯑꯦ, ꯕꯨꯠ ꯑꯅꯧꯕ ꯑꯃ ꯂꯥꯛꯏꯅꯦ, ꯌꯦꯡꯉꯣ, ꯃꯁꯛꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔꯣ?" ꯖꯦꯅꯤꯅ "ꯍꯦ, ꯌꯥꯝ ꯂꯥꯡꯀꯅꯨ, ꯇꯥꯅꯤꯡꯗꯦ. ꯏꯅ ꯏꯀꯥꯄꯅꯦꯀꯣ. ꯃꯆꯤꯛꯀꯤ ꯄꯣꯠꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯀꯞꯇꯅ ꯂꯥꯛꯏꯁꯤꯅ? ꯇꯝꯅꯕꯒ ꯐꯪꯗ꯭ꯔꯕ ꯖꯥꯠꯂ ꯑꯃꯨꯛ?" ꯕꯨꯠ ꯃꯆꯥꯗꯨꯅ "ꯂꯛꯅ ꯁꯦꯝꯇ ꯕꯨꯠꯅꯤ ꯀꯥꯏꯅ ꯀꯞꯆꯦꯠꯄꯤ ꯑꯣꯏꯅ ꯇꯧꯔꯗꯅ." ꯁꯨꯝ ꯍꯦꯟꯔꯤꯗꯨ ꯅꯛꯁꯤꯜꯂꯛꯄꯗꯒꯤ "ꯃꯅꯝꯁꯤꯗꯤ ꯃꯤꯅꯝ ꯅꯝꯃꯦ." ꯖꯦꯅꯤꯅ "ꯀꯔꯤꯅꯣ ꯃꯅꯝꯁꯤꯕꯣ? ꯍꯣꯏꯅꯦ, ꯃꯤꯅꯝ ꯑꯣꯏꯅ ꯊꯤꯅꯝ ꯑꯣꯏꯅ ꯀꯩꯅꯣꯝꯃꯗꯤ ꯅꯝꯃꯦ." ꯍꯦꯟꯔꯤ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯕꯨꯠ ꯃꯆꯥꯅ "ꯍꯥꯏ ꯀꯞꯆꯦꯠꯄꯤ, ꯀꯥꯏꯗꯅꯣ?" ꯍꯦꯟꯔꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯊꯛꯇꯗꯤ ꯌꯦꯡꯗꯅ "ꯀꯅꯥꯅꯣ? ꯃꯤꯔ ꯕꯨꯠꯂ? ꯉꯁꯤꯀꯣ ꯆꯥꯏꯅꯦ." ꯍꯦꯟꯔꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯗꯅ ꯑꯀꯤꯕ ꯀꯩꯗꯧꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ ꯃꯥ꯫ ꯖꯦꯅꯤꯗꯨ ꯁꯥꯎꯅ "ꯏꯃꯥꯏꯄꯦꯝꯃ, ꯁꯛꯇꯥꯁꯤꯒꯍꯦ! ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯥ? ꯉꯔꯥꯡ ꯅꯍꯥꯟꯇ ꯕꯨꯠ ꯑꯣꯏꯔꯛꯄ ꯅꯪꯅ ꯃꯤꯅꯝ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ." ꯍꯟꯗꯛꯇꯤ ꯍꯦꯟꯔꯤꯗꯨ ꯄꯤꯡ ꯂꯥꯎꯅ ꯁꯧꯒꯠꯂꯛꯏ꯫ ꯃꯌꯥꯗꯨ ꯆꯤꯛꯂꯒ ꯌꯦꯡꯂꯛꯏ꯫ "ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯃꯤ ꯈꯠꯅ..." ꯋꯥꯗꯨ ꯃꯈꯥ ꯇꯥꯗꯦ꯫ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯃꯑꯣꯡꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯀꯤꯔꯝꯗꯕ ꯀꯩꯗꯧꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇ ꯐꯨꯒꯠꯂꯛꯑꯒ ꯀꯤꯔꯛꯇꯨꯅ ꯍꯦꯟꯔꯤ ꯃꯐꯝꯗꯨ ꯍꯧꯒꯠꯂꯒ ꯆꯦꯜꯂꯛꯏ꯫ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯆꯤꯡꯗꯣꯟ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯁꯥꯗꯨ ꯋꯥꯃꯟꯗꯅ ꯑꯁꯣꯡꯕ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯐꯝꯗꯩ꯫ "ꯀꯔꯤ ꯃꯇꯧꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯁꯤꯔꯝꯅꯤꯗ ꯑꯩꯗꯤ." ꯇꯥꯂꯛꯇꯨꯗ ꯑꯃꯨꯛ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯍꯦꯟꯔꯤ ꯐꯝꯊꯔꯨꯕꯗꯨ ꯍꯧꯒꯠꯄꯁꯨ ꯉꯝꯗ, ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯆꯥꯕꯒꯤ ꯃꯈꯣꯜꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯍꯦꯟꯔꯤ ꯐꯠ ꯂꯩꯊꯣꯛꯑꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝꯅꯤ꯫ ꯃꯌꯥꯝꯅ ꯂꯥꯏꯃꯨ ꯍꯥꯏꯅꯕꯗꯨ ꯑꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯑꯗꯣ ꯃꯈꯣꯏꯅ ꯉꯁꯥꯏ ꯊꯥꯔꯝꯕ ꯆꯥꯛ ꯑꯗꯨꯅꯤ ꯃꯥꯅ ꯆꯥꯔꯤꯕ ꯑꯗꯨ꯫ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ꯫ "ꯑꯣꯏꯃꯥ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯂꯣꯏꯔꯦꯗꯅ!" ꯉꯁꯥꯏ ꯃꯈꯩꯗꯤ ꯂꯥꯏꯃꯨꯗꯨꯅ ꯎꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯔꯤꯅ ꯋꯥ ꯉꯥꯡꯂꯛꯄꯗꯒꯤ ꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯤꯠ ꯃꯔꯥ ꯂꯪꯊꯣꯛꯑꯒ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯃꯃꯥꯏ ꯂꯩꯔꯒ ꯆꯦꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯪꯍꯧꯗꯦ꯫ ꯑꯃꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯑꯒ ꯀꯤꯠ ꯂꯥꯎꯅ ꯅꯝꯁꯤꯜꯂꯒ ꯐꯥꯏ꯫ ꯑꯗꯨꯒ ꯇꯝꯊꯤꯕ ꯃꯑꯣꯡꯅ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯉꯪꯂꯛꯏ꯫ ꯍꯦꯟꯔꯤꯁꯨ ꯃꯁꯥꯗꯨ ꯄꯥꯈꯠꯃꯟꯕ ꯍꯦꯟꯃꯟꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ꯫
ꯂꯥꯏꯃꯨꯗꯨꯅ ꯍꯦꯟꯔꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯊꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯅꯤꯗꯨꯅ ꯂꯥꯏꯃꯨ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤ꯫ ꯏꯄꯥ ꯌꯧꯗꯤ ꯌꯧꯔꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤ ꯆꯠꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯖꯦꯝꯁꯅ ꯆꯥꯔꯣꯏ ꯀꯩꯁꯨ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯥꯛꯑꯣ, ꯌꯧꯔꯛꯇꯧꯔꯦ꯫ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄꯗꯨꯗ ꯉꯁꯥꯏ ꯂꯩꯍꯧꯕ ꯕꯨꯠ ꯃꯆꯥꯒ ꯖꯦꯅꯤꯒꯅ ꯂꯥꯞꯇꯛꯅ ꯑꯃꯨꯛ ꯎꯔꯦ꯫ ꯕꯨꯠ ꯃꯆꯥꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯑꯒ ꯊꯕꯥ ꯂꯥꯛꯑꯦ, ꯊꯕꯥ ꯂꯥꯛꯑꯦ꯫ ꯖꯦꯅꯤꯅ ꯀꯔꯤ ꯊꯕꯥꯅꯣ? ꯍꯦꯔꯥ ꯅꯍꯥꯟꯃꯨꯛꯀꯤ ꯊꯕꯥꯗꯣ ꯇꯨ ꯌꯦꯡꯉꯣ꯫ ꯖꯦꯅꯤ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯁꯥꯎꯅꯤꯡꯅ ꯈꯪꯀꯟꯅꯤꯇꯅ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯛꯀꯅꯤ꯫ ꯕꯨꯠ ꯃꯆꯥꯗꯨꯅ ꯎꯁꯥꯗꯨꯗ ꯐꯟ ꯐꯟ ꯆꯣꯡꯉꯤ ꯍꯔꯥꯎꯅ꯫ ꯖꯦꯅꯤꯅ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯒ ꯍꯦ ꯀꯔꯤꯒꯤꯅꯣ ꯌꯥꯝꯅ ꯈꯠꯆꯟꯅꯔꯤꯗꯨꯅ? ꯕꯨꯠ ꯃꯆꯥꯗꯨꯅ ꯑꯩꯗꯤ ꯉꯁꯤ ꯐꯥꯗꯧꯔꯦꯅ ꯈꯠꯆꯕ꯫ ꯁꯨꯝ ꯂꯥꯛꯄꯅ ꯌꯧꯁꯤꯜꯂꯛꯑꯦ, ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯎꯊꯛꯇꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯏ꯫ ꯃꯤ ꯐꯛꯀꯦ, ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯆꯦꯟꯀꯅꯤ? ꯖꯦꯝꯁꯀ ꯖꯣꯅꯤꯒꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯏꯃ! ꯖꯦꯅꯤꯅ ꯈꯨꯔꯥꯟꯄ, ꯑꯣꯏꯇꯞꯄ ꯉꯥꯡꯄ, ꯅꯝꯊꯥꯛ ꯇꯧꯄ, ꯅꯊꯤ ꯐꯥꯅꯤꯡꯉꯦꯅ ꯀꯠꯇ ꯇꯧꯔꯒ ꯂꯣꯟꯅ ꯆꯦꯟꯈꯤꯕ꯫ ꯖꯣꯅꯤ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯅꯠꯇꯦ꯫ ꯕꯨꯠ ꯃꯆꯥꯗꯨꯅ ꯀꯔꯤꯒꯤ ꯅꯠꯇꯕ? ꯑꯩꯕꯨ ꯃꯥꯏ ꯂꯩꯊꯣꯛꯑꯣꯅ ꯂꯩꯊꯣꯛꯍꯜꯂꯒ꯫ ꯖꯣꯅꯤ ꯖꯦꯝꯁꯀꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯑꯅꯤꯗꯨ ꯍꯣꯠꯇꯅ ꯆꯦꯟꯈꯤ꯫ ꯕꯨꯠ ꯑꯅꯤꯗꯨꯁꯨ ꯁꯨꯝ ꯇꯥꯟꯅꯔꯛꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛꯏꯗꯨ ꯂꯥꯏꯃꯨ ꯂꯩꯕ ꯑꯗꯨꯒꯤ ꯃꯐꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨ ꯎꯕꯗ ꯖꯦꯅꯤ ꯈꯣꯏꯗꯨ ꯂꯩꯍꯧꯔꯦ꯫ ꯅꯈꯣꯏꯗꯗꯤ ꯂꯥꯏꯃꯨꯅ ꯆꯥꯔꯒ ꯁꯤꯔꯣꯀꯣ꯫ ꯖꯦꯝꯁꯅ ꯉꯥꯏꯈꯣꯅꯦ ꯍꯪꯉꯣꯏ ꯅꯪꯕꯨ, ꯂꯩꯍꯧꯔꯦ ꯑꯅꯤꯗꯣ꯫ ꯖꯦꯝꯁꯇꯨ ꯁꯣꯔ ꯊꯥꯕꯦꯠ ꯊꯥꯕꯦꯠ ꯍꯣꯜꯂꯒ ꯕꯨꯠꯁꯤꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯈꯠꯆꯤꯟꯅꯩꯁꯤꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯅꯤꯗꯨ ꯃꯐꯝꯗꯨꯗ ꯆꯪꯂꯛꯏ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯔꯗꯨꯅ ꯑꯅꯤꯗꯨꯁꯨ ꯂꯥꯏꯃꯨꯗꯨ ꯊꯦꯡꯅꯔꯦ꯫ ꯖꯣꯅꯤꯅ ꯂꯩꯔꯦ ꯂꯥꯏꯃꯨꯗꯨ ꯁꯤꯗ꯫ ꯑꯇꯩꯗꯤ ꯃꯥ ꯎꯕꯗ ꯀꯤꯔꯒ ꯆꯦꯟꯕꯅꯤ, ꯑꯗꯨꯕꯨ ꯖꯦꯝꯁꯀ ꯖꯣꯅꯤꯒꯗꯤ ꯃꯥ ꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨ ꯎꯕꯗ ꯂꯥꯏꯃꯨꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏꯁꯦ? ꯃꯇꯝ ꯑꯃꯗꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯩ ꯎꯔꯒ ꯀꯤꯔꯒ ꯆꯦꯟꯕꯅꯤ, ꯑꯗꯣ ꯃꯈꯣꯏꯗꯤ ꯑꯩ ꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏꯅꯦ꯫ ꯖꯣꯅꯤꯒ ꯖꯦꯝꯁꯀꯅ ꯂꯥꯏꯃꯨꯗꯨ ꯐꯥꯅꯕ ꯇꯧꯏ, ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯐꯥꯖꯤꯜꯂꯒ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯄꯨꯟꯁꯤꯜꯂꯒ ꯌꯥꯜꯂꯒ ꯊꯝꯃꯤ꯫ ꯖꯣꯅꯤꯗꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯀꯤꯔꯛꯂꯕ ꯃꯥꯜꯂꯦ, ꯃꯥ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯗꯨꯅ꯫ ꯖꯦꯝꯁ ꯅꯪꯕꯨ ꯌꯥꯝ ꯐꯩ ꯍꯥꯏꯗꯥꯏꯅꯦ, ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯧꯔꯦ, ꯑꯩꯁꯤꯕꯨ ꯁꯤꯗꯧꯔꯕ ꯇꯧꯔꯤꯁꯤꯕꯣ? ꯖꯦꯝꯁꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯁꯤꯔꯁꯨ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯦ꯫ ꯖꯣꯅꯤꯗꯨ ꯍꯦꯟꯔꯤ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯔꯛꯑꯕ ꯃꯥꯜꯂꯦ꯫ ꯍꯦꯟꯔꯤ ꯅꯠꯇ꯭ꯔꯣ? ꯑꯥꯗ ꯂꯩꯔꯦ꯫ ꯃꯥꯅꯦ꯫ ꯖꯦꯝꯁꯅ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯖꯣꯅꯤꯗꯨ ꯍꯧꯖꯤꯛꯇ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯑꯝꯃꯤ꯫ ꯏꯄꯥ ꯃꯥꯁꯤ ꯕꯨꯠ ꯅꯠꯇꯤꯌꯦ, ꯉꯁꯥꯏ ꯃꯥꯅ ꯅꯣꯏ ꯄꯥꯕꯒꯤ ꯗ꯭ꯔꯦꯁꯁꯦ ꯂꯧꯊꯣꯛꯑꯒ ꯁꯦꯠꯄꯅꯦ꯫ ꯑꯩꯅ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯍꯦꯟꯔꯤ ꯅꯠꯇꯦ ꯍꯥꯏꯅ ꯃꯥꯕꯨ ꯁꯤꯅꯕ ꯇꯧꯕꯅꯤ꯫ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ꯫ ꯇꯁꯦꯡꯕꯁꯨꯅꯤ ꯖꯣꯅꯤꯅ ꯉꯥꯡꯉꯤꯕ ꯁꯛꯏꯕ ꯃꯌꯥꯝꯗꯨ ꯍꯦꯟꯔꯤꯕꯨ ꯂꯥꯟꯅ ꯂꯧꯅꯕ, ꯍꯩꯅꯗꯅꯕ ꯍꯥꯏꯅ ꯂꯥꯡ ꯀꯌꯥ ꯊꯥꯛꯄꯅꯤ꯫ ꯃꯥꯁꯨ ꯍꯦꯟꯔꯤꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ꯫ ꯖꯦꯝꯁꯅ ꯑꯣ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯄꯨꯝꯅꯃꯛꯁꯤ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯝꯃꯤ ꯑꯣꯏꯔꯦꯀꯣ? ꯚꯥꯏ ꯅꯪꯒꯤ ꯄꯨꯛꯆꯦꯜꯗꯨ ꯌꯥꯝ ꯄꯤꯛꯃꯜꯂꯦ꯫ ꯂꯥꯏꯃꯨꯗꯨ ꯄ꯭ꯔꯞ ꯂꯥꯛꯏ, ꯑꯗꯨꯒ ꯑꯩꯁꯤ ꯃꯤ ꯆꯥꯔꯣꯏꯅ ꯈꯟꯕꯅꯤ, ꯅꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯃꯤ ꯄꯤꯖꯗꯧꯔꯕ? ꯖꯦꯝꯁꯅ ꯅꯠꯇꯦ, ꯑꯗꯨꯝꯅ ꯑꯩꯈꯣꯏꯕꯨ ꯇꯧꯕꯤꯒꯅꯨ, ꯑꯩꯈꯣꯏꯗꯤ ꯅꯉꯣꯟꯗꯒꯤ ꯕꯣꯠ ꯑꯃꯈꯛ ꯅꯤꯕ ꯄꯥꯝꯖꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯖꯣꯅꯤꯅ ꯖꯦꯝꯁ ꯅꯪ ꯅꯠꯇ꯭ꯔꯣꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯖꯤꯜꯂꯒ ꯆꯥꯔꯁꯨ ꯃꯥ ꯍꯥꯟꯅ ꯆꯥꯋꯣ, ꯃꯥꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄꯅꯤ꯫ ꯖꯦꯝꯁꯅ ꯀꯔꯤ ꯍꯪꯉꯣꯏ ꯂꯥꯕ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯌꯥꯕ꯭ꯔꯥ? ꯑꯅꯤꯗꯨ ꯑꯣꯏꯅ ꯈꯠꯅꯔꯒ ꯂꯩ꯫ ꯂꯥꯏꯃꯨꯗꯨ ꯁꯥꯎꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦꯅꯦ, ꯅꯣꯏ ꯑꯅꯤꯃꯛ ꯑꯃꯨꯛꯇꯗ ꯆꯥꯊꯣꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯗꯨ ꯑꯀꯤꯕ ꯐꯪꯅ ꯂꯥꯎꯅ ꯀꯥꯔꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯈꯪꯍꯧꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯅꯥꯀꯟꯗꯒꯤ ꯊ꯭ꯔꯦꯛ ꯊ꯭ꯔꯦꯛ ꯂꯥꯏꯠ 2-3 ꯀꯥꯞꯊꯣꯔꯛꯏ꯫ ꯃꯌꯥ ꯀꯥꯔꯝꯕ ꯂꯥꯏꯃꯨꯗꯨ ꯐꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯂꯛꯏ, ꯑꯗꯨꯒꯗꯤ
ꯍꯦꯟꯔꯤꯅ ꯐꯣꯇꯣ ꯅꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯃꯨꯗ ꯄꯥꯈꯠꯅ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯗꯣ? ꯍꯦꯟꯔꯤ ꯐꯣꯇꯣꯗꯣ ꯎꯠꯂꯒ ꯎꯔꯕ꯭ꯔꯥꯁꯦ? ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯐꯦꯁꯕꯨꯛꯇ ꯑꯞꯂꯣꯗ ꯇꯧꯔꯗꯣꯏꯅꯤ ꯅꯪꯒꯤ ꯐꯣꯇꯣꯁꯤ꯫